Russian border ga tainaba Finland gi mafamsingda leiba mising Russia na attack tawraklani habigi akibisidagi chana thaknaba hidak langthaksing paisinduna thamba amadi bomb shelter thibasu hounakhre asomna tayari tawnaраклibagi maramsi Finland na thinthaba tawdana NATO yaurani haidana lauthorakhiba adunani masigi statement si makhoigi president Sauli Niinisto amadi prime minister Sena Marin na punna thadorakraba matung Russia gi foreign minister na su respond tawbanatana atopa lambi amata leite haidana fongdorakhi Finland gi khongthang sina leibak ani sigi mari makhoigi bilateral relations ta sohan batanatana awang thangba Europe ki security amadi stability bu sathina sohan gani haidana su makha tarakhi Russia na Ukraine da lan tasin khibagi matungdadi Finland su NATO yawgadabani haina khanba nagrik masing yamna henkalakhi Finland ga Russia ga si kilometer lising amaga chahumgi border share tawnei hojik faudi Russia bu sahoning dabadagi NATO yawdana neutral oina leirakhibane Finland da kariguma NATO yawkhragadi makhoigi foreign policy da yamna radical oiba change ama lae hairani Finland gi hek nongchupta leiba leibak Sweden na su NATO yawna ba warep nomaijing numita lauthoklani haidana fongdorakhi launarakliba khongthang singsi Russia gi security da kairakadaba ngakta oibana Russia su tumina di leithokloidori Karigumba Finland NATO member oikhragadi Russia gi hek thongjin maktada NATO khutlai paiduna lepsilakpaga chapmanaga doribane maram asina military technical oiba natragana atopa mawongda khut soidana hangani haidana Russia na lauthorakli hojik Finland gi praja sing lan la ani habigi akibasina lotfam na chingba hena safagadaba mafam sing thiba hounakhre sel paiba mi kharadi miraiba ki damak maramdam thadoktuna chenkhibasu soidan yaunaramlani karigumba Finland na NATO tasengna yawkhragadi Russia ga NATO hariba military alliance ga tasengna tainagadoriba border asi hanadagi ani muki changdadi hengalani Russia ga land border share tawnaba leibak punna masing 13 ni mayamdugi manungda leibak manga ming oina palabada Latvia Lithuania Estonia Poland amadi Norway di NATO member singni sigi manungda amuk Baltic countries habdi Latvia Lithuania amadi Estonia di hana USSR gi manung chalamba leibak ngaktane masida Russia na sauning loidabagi maram amata leite Russia ki foreign minister na haiki NATO gi member sing na Finland bu NATO yawban natana makhoi gi lambi amata leitre haidana convince tawkhre haibasi yamna line uba fange asumna pakthok sandoraktuna anoba maikai dagi military threat ama oiba haibasi NATO gi pandamni haidana mahakna maral sikhi hanadi Finland gi military alliance amataga samnadana non aligned oiramba policy duna awang thangba Europe shanti lehan birambane adubu makhoina hojik lawrakliba khongthang asina thokhaningdaba kaya ama thohala ani Haribasing adugi daitya makhoina lawjagadabani haidana Russia na fongdokhi NATO sin 1949 da United States na luchingduna USSR thengnanabagi damak likhatkhiba military alliance amakhakni West Germany na NATO yawkhibagi response oina USSR na su wakhal manaba leba kharaga Warsaw Pact semkhi 1991 da USSR machetta na kaithakhi karigumba makhoina Warsaw Pact dissolve tawragadi hana USSR gi manung chalamba lebak amata NATO yahaloi haidana su thajaba pikhi NATO na wasak ngakani habigi asha sida Russia su 1991 da Warsaw Pact pu dissolve tawkhi adubu haidokhi ba wangakpagi onataina bada Warsaw Pact ki member oiramalebak sing NATO yahonki Finland European Union ki member ni adubu hojik fawbagi oinadi NATO yaudana military gi lamda neutral adum oiduna lakhi masina su Russia ga santi oiba mari ama kaidana thamlambane tasengmadi Finland na su 1947 da Soviet Union ga peace treaty ama sahi tawna khibalai Loinana 1992 da su atopa friendship treaty ama sahi tawnaduna marup mapangi mari thamnasi habigi policy dubu hena chetsinnabasu hotnaminakhi handak chahi kharagi manungsida Finland amadi Sweden NATO da naksilaktuna alliance sina luchingba operation amadi mission singda saruksu yakhi Finland na NATO yawsin khragadi amana amada kainarakadaba alliance yawnaroisi haina khiba agreement singdu violate tawrani Loinana 1992 ge accord su thugaigani Tholakpa situation singduga chunaba mawngda Russia na su soidana khut halakani hojik oithorakpa yaba khara dugi matangda amuk laasi Russia na Finland da ngasi natraga hayeng attack tawsilakpagi oithokpadi khara nemna lei maramdi Finland amadi Russia gi border yamna sangi Russia gi lanmi amadi khutlaina chingbasing Finland lomda mobilize tawrakpada yamdrabada hapta animukti changani masida sunatana Ukraine da tawriba lan dubu mafam ama khangna hana loisilamba darkar su oigani Maramdi Russia two front war tawragadi khudong chadaba kaya thengnarakpasu yai two front war tawdaba sukyamak yadragana nuclear amadi chemical weapon sizinnarakpagi oithokpasu lei sina Russia gi wari oikhre Finland di lan thengnanabagi dama kayamuk ready oirage habadu amuk yengasi Ukraine ga Finland ga changdamnabada aduki matik khenai
यूक्रेन रशिया फेस तौबगी मवोंगा फिनलैंड तौरकपा याबगी मवोंगा सुमानारओय 2014 दा रशिया ना क्राइमिया हेक लौसिनखिबदगी यूक्रेन दि लानगिदमक सेम सादुना लाखी अमेरिका ना यूक्रेनियन सिंग मतौ करमना रशियन लानमी थेंगनगनी हाइदना ट्रेनिंग तौबी हाइबसी जो बाइडेन मसामकना ऑन रिकॉर्ड ता फोंगदोखिबलै यूक्रेन रशिया गी मथंग ख्वाइदगी चाउबा यूरोपियन लेबाकनी फिनलैंड गा यंगनबदसु मिसिंग याबगी चांग यामना हेले फिनलैंड हाइबा लेबाकसी चही मंगा थंगना वर्ल्ड्स हैप्पीएस्ट कंट्री तादुना लाखी डेवलपमेंट का मरी लेनबा हिरम कयादा मरु ओइना मखोइगी एजुकेशन सिस्टम सिना पृथ्वीदा मांगजिल थादुना चटले शांति लेना इंग चिकना हराउ नुंगाइना हिंजबा लेबा अमने मखोइगी पॉपुलेशन पुना लाख 85 खक्तने सिगिस उमुक मथक्ता हाईली डेवलप कंट्री अमा ओइबना अंगांग पोकपगी चांगसु यामना नेमी पॉपुलेशन गी सरुक अयामबदी चही यामलबा मियोइ सिंगना ओइ समना हाइरबदा लानमी मसिंग यामोइ हाइबने मतंग सिदा करिगुंबा स्वीडन अमदी फिनलैंड दा अटैक तौसिलकपा थोकलगदी ब्रिटेन ना मिलिटरी तेंबांग पीगनी हाइदना हाइखी यूएस नासु फिनलैंड गी मतेंग पांगलकलगसु खुदकी ओइबा अवाटपा कया अमदी सोइदना मायोकनरकने मरमदी यूक्रेन दा अयाम खुलाइसिंग थाजिनखिबा ओइबनने रशिया ना हुजिक लौरकपा याबा खोंथांगसिंगदुगी मतंगदा मुलासी मखोइना हाना लौसिनख्रबा नोंपो यूक्रेन गी सरुक डोनबास रीजन अमदी खा थंगबा ओडेसाबु लौसिनलगा मखुतगी नाथोखिदनबा डिफेंड तौदुना थमलबा याय सिगी मतुंगदा फिनलैंड रशिया गी खा थंगबा ngamkhaiромदा माय ओनसिलकपा याय मफम सिदा बॉम थादरगा नेटो यावदबा लेबाक बफर कंट्री अमा ओहेलकपगी चांग यामना वांगे मफम सिदा फोकस तौदौरिबगी मरम सिना फिनलैंड गी अवांग माइकैदगी नेटो ने अटैक तौरकपगी चांस खरा नेमी मरमदी मफम से उन्ना कुप्तुना लेबता नतना लंबी सरोकसु फजना लेतबनने नेटो ना टैंक नुंग मफम सिदा पुसिंदुना लाअगसु रशिया दा थोइना कायगदबदी ओइरोय अमबु ओइरे हौजिक लान असी अहुम सुबा लांजावमक नत्रगसु यूरोप महादेश की ओइबा अचौबा लान अमा थोलकपगी माइकैरोमदा सुम नक्सिलकले लोशिलकपसिदा फिनलैंड गा मरी लेनबा फैक्ट्स खरा शेयर तौजरमगे नंबर 1 लाइफ एक्सपेक्टेंसी वांगबा सेमिटलोन की फिवम फबा निंखा तंबा फंगबा अमदी करप्शन की चांग नेमबना फिनलैंड बु वर्ल्ड्स हैप्पीएस्ट कंट्री ओहनबी नंबर 2 फिनलैंड दा लेबा फॉरेनर सिंगी तंखाइदी मखोइगी कैपिटल हेलसिंकी दा लै नंबर 3 फिनलैंड की लोन असी फिनिश कवे मसी अतोपा स्कैंडिनेवियन सिंगी लोन दगी पुंगटोप टोपी हंगेरियन लोन गा ओइना ख्वाइदगी नकनबा हाइबदु ओय नंबर 4 फिन्स लोइनमक सेकेंडरी स्कूल दा स्वीडिश लोन तमहल्ले स्वीडिश लोन का फिनिश का सिपुन्ना फिनलैंड की ऑफिशियल लैंग्वेज ओइमिनै नंबर 5 फिन सिंगना पृथ्वी की ख्वाइदगी कॉफी थकपा मी सिंग ओय नंबर 6 फिनलैंड दा पाट मसिंग लाख अनि मया लेबना लम असी लैंड ऑफ 1000 लेक्स हाइदना सु खंगनै पंजख्रिबा सिंगसिनतबा अतोपा नुंगाइबा फैक्ट्स खंगबिरगदी शेयर तौबिरमनबा हाइजरे ngasi gi wahang पृथ्वी की ख्वाइदगी नहा ओइबा प्राइम मिनिस्टर दुगी ममिंग हाइबिरमो